Ahanbada ngangkham Paramesurna iramdam SANALEIBAK KANGLEIPAK MANIPUR asigi manungda amadi MANIPUR asigi mapanda laikhraba Meeteilol Meetei maypunung sijaba khudingma ikai kumnaba uchari ngasi nenajagadaba asi Meeteilol gi Waaheithangnau haibadi Meeteilol gi wahai mathang manau English ta haraga Meeteilol dictionary masigi matangda nenajagadabani nenajagadaba asigi page number na 27 ni page number 27 lamai kuntare adudi ay hogi mathang nenajarake Meeteilol Waaheithangnau Meeteilol dictionary 115 suba wahaida masigi mamangdi hana upload tawbuda yawjakhre 115 suba wahaida kayarak thawongtak adverb kaya toina often so many times 116 suba warta kayada thawongtak adverb yamna English ki meaning da too much 117 suba wahaida chamtratre suba wahaida kaila mingta now koila patha pumtharaba mana masingdagi semkhiba mai chakpa ngamba carbon yauba amuba mapang English ki mayek taiba Meeteilol gi khontho adudi patha pumtharaba mana masing dagi semba mai sakpa ngamba carbon yauba amuba mapang makhataba Meeteilol gi dictionary Meeteilol gi Waaheithangnau sin nadringaida sida leiba map asigi matang damutang hajaramge this is the map of Manipur. Meeteilol is also known as Manipuri language. Manipuri language is the state language of Manipur. So, Meeteilol is the state language of Manipur. Manipur is a state of India, present in the northeastern boundary of India. Makhataba amu hajarake mathakta haikhiba patha pumtharaba mana masingdagi semba mai chakpa ngamba carbon yauba amuba mapang haibidi koilajigi wan thongni sida pireje mase English tadi English ki meaning tadi solid black substance of carbonized vegetable matter coals can be burned. These substances were formed under the ground of the earth. Masangda 118 suba wahaida koila hunba thoktak bha koila lauba supply with coal 119 suba wahaida kaput mingta now pathi konthi khongna nepada bru puthaba mafam khongna nepada bru puthaba mafam English ki meaning da slough swamp bog marsh makhataba amok Meetei mayekta iriba wahai singase English mayekta iba tarabadi matau karam tauna igadege haiba Meeteilol gi yekchalon Meeteilol spelling ado amuhana khaitang nai najarake asterisk number 1 side asterisk number 1 silere toina haiba wahai asigi matangda nainajagadabani sidida ilon sumda lum nami sigi matangdani sidida ilon sumda lum namba leire machine falling to ni ay makada
faina line ching horizontal line ama karigum is na lum da targadi masi rising tone ni karigum manare habida I ga manare English ki pabagi di I lon sumaina pai sida leibasina I lon sumaina pagani S3 1.1 sida lum yaw targadi toina hai toina thau ong ta adverb ni aduga English ki meaning da often many times hai bidi toina haiba wahai sida I lon sum sida lum tam targadi falling tone oi targadi toina na English da matam da makhada phaina line chingni horizontal line ama ada masigi wahan thongna often many times hai gani English da masang da mu S3 1 2 sida toina hai bidi kaino mathakijina falling tone makhajina rising tone maramdi ilon sumda lum namdre ana toina hare sida makhada phaina line chingdre mathaktana chingle thawong ta adverb makup tana to break into pieces. From this we know that if lum is added to the ilon sum, then the meaning is often many times, but when lum is not present here, that is ilon sum is not written with lum, then this is rising tone. Then the meaning is makup tana to break into pieces. Therefore, kataba mu hajar ke asterisk number 2 the asterisk number 2 silai mapang habani masigi matang da nei na jaga dai ni mapang haba wahai si I matam da nung jidai da lum je hapte mase rising tone ni adan mathaki si han hajar ke nung jidai da lum je haptra mase rising tone ni English da ng ga manai masina pabgi mungdi nung chaitap ni haibidi secondary symbol ni English da haiga nung jidai da lum je haptar ga di mase falling tone ni adana mase ng da makhada phaina line chingini pabgi mung na di nung lum haibidi nung lum chaitap aduna masigi wahan thokchi amma hajar ke mapang haibisi da rising tone oiriba nung je haptar ga di haibidi lum je hapta tar ga di mapang mingta noun mahi langdaba solid adu karigumba nungsi de lum hap targadi mapang hai adi ng da makhada phaina line chingani nungsi de lum yaw da targadi makhada phaina line chingde aduna phaina line ching matamda mapang hai matamda falling tone oy matamda mingta noun pangbagi matau English harga meaning the foolishness. From this we know that then nung is rising tone and equal to ng not added horizontal line under this ng. And the pronunciation is nung chaita. But when lum is added to nung chaita, this is falling tone and it is equal to ng with horizontal lines under this ng. The pronunciation is nung lum saita. Therefore, let us see in these two words, mapang and rising tone and mapang falling tone. When mapang is rising tone, nung is represented by ng without underline or horizontal line. Here, mingta noun and the meaning of mapang is mahi langdaba. Mahi langdaba in English meaning is solid. But in the case of the mapang, when lum is added to nung, then mapang, that is horizontal line is placed under this ng and a lum is added here. Mingta noun. Then the meaning of mapang of falling tone, pangbagi matau. Then in English the meaning is foolishness. Masigi oinodi matang asida Meeteilol Waaheithangnau Meeteilol Waaheithangnau haibidi Meeteilol dictionary
नैनजब लोइजरे चैनल असिगी ममिंग मणिपुर लैंग्वेजेस फीचर्स हाइना कौजे चैनल असिबु अहानबा येंबु ओरगदी लाइक तौबियु कमेंट कया पिबिरो अमदी सब्सक्राइब तौबियु चैनल असिगी ममिंग मणिपुर लैंग्वेजेस फीचर्स हाइना कौजे ngasigiदी लोइसनबगी मतम ओइरक्ले मरम अदुना अवाट अपा हाइबिरप खुदिमक्ता हराउना लौसिनजगनी अमदी हाइबिरप मतमदा मथंगी अपलोड तौब मतमदा सेमदोनब होनजगे ngasigiदी मतंग असिदा लोइसिनजरे मथंगी अपलोड तौब मतमदा अखोय पुना अमुक उनमिनसी पुनमकपु इकाई खुमनबा उचरी।